Hello ma'am. Hꯧꯖꯤꯛ ꯑꯩ ꯅꯦꯠ ꯇꯠꯈꯤꯕꯒꯤ ꯀꯩꯅꯣ ꯇꯧꯔꯦ. ꯑꯩꯅ ꯉꯁꯤ ꯂꯥꯏꯚ ꯊꯥꯖꯔꯛꯀꯗꯧꯕ ꯃꯇꯥꯡꯁꯤ ꯌꯥꯝꯅ ꯑꯩꯁꯨ ꯃꯔꯨ ꯑꯣꯏꯔꯦꯅ ꯈꯟꯖꯔꯒ ꯑꯩ ꯂꯥꯏꯚꯁꯤ ꯊꯥꯖꯔꯛꯄꯅꯤ. ꯃꯁꯤ ꯃꯤꯌꯥꯝꯅꯁꯨ ꯁꯄꯣꯔꯠ ꯁꯣꯏꯗꯅ ꯇꯧꯕꯤꯔꯛꯀꯗ꯭ꯔꯥꯅ ꯈꯜꯂꯤ ꯁꯤ ꯃꯇꯥꯡꯁꯤꯃꯗꯤ. ꯍꯥꯏꯗꯤ ꯍꯧꯖꯤꯛ 2000 ꯑꯩꯈꯣꯏ ꯁꯝꯅ ꯍꯥꯏꯔꯕꯗ ꯆꯍꯤ 35ꯒꯤ ꯃꯇꯨꯡꯗ ꯑꯣꯏꯔꯛꯄ ꯌꯥꯕ 2040 ꯁ꯭ꯋꯥꯏꯒꯤꯗ ꯊꯣꯛꯂꯛꯄ ꯌꯥꯕ ꯅꯠꯇ꯭ꯔꯒ ꯀꯔꯤ ꯑꯣꯏꯔꯛꯄ ꯌꯥꯕ, ꯀꯔꯤ ꯆꯦꯟꯖꯤꯡ ꯂꯥꯛꯍꯟꯅꯤꯡꯉꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯍꯥꯏꯇꯥꯔꯦ. ꯋꯥꯈꯜꯂꯣꯟꯁꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜ ꯈꯨꯗꯤꯡꯃꯛ, ꯀꯣꯂꯦꯖ, ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯗ ꯑꯦꯋꯥꯔꯅꯦꯁꯁꯨ ꯈꯔ ꯆꯠꯆꯔꯦ. ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯃꯩꯇꯩ ꯑꯦꯂꯥꯏꯟꯁꯅ ꯁꯤꯟꯖꯕ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯃꯅꯤꯄꯨꯔ ꯃꯥꯏ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯍꯥꯏꯕ ꯊꯤꯝ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯁꯤꯚꯤꯛꯁ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯒꯤ ꯃꯇꯥꯡꯒꯤ ꯍꯥꯏꯇꯥꯔꯦ ꯁꯤꯒꯨꯝꯕ ꯁ꯭ꯄꯤꯁ ꯑꯣꯏꯕ ꯚꯤꯗꯤꯑꯣ ꯅꯝꯃꯒ ꯑꯗꯨꯗ ꯀꯟꯇꯦꯁ ꯇꯧꯅꯕ. ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯑꯩꯅ ꯍꯥꯏꯖꯕꯗꯣ ꯑꯩ ꯗꯤꯇꯦꯜꯗ ꯈꯤꯇꯪ ꯑꯩꯅ ꯈꯪꯖꯕ, ꯆꯍꯤ 35ꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯦ ꯀꯔꯝꯕ ꯐꯤꯕꯝꯗ, ꯀꯔꯝꯕ ꯃꯑꯣꯡꯗ ꯂꯩꯍꯟꯅꯤꯡꯉꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯀꯣꯝꯄꯤꯇꯤꯁꯟꯒꯤ ꯇꯥꯏꯞꯇ ꯀꯣꯝꯄꯤꯇꯤꯁꯟꯁꯨ ꯑꯣꯏꯗꯣꯏꯕ. ꯃꯁꯤꯁꯦ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯅ, ꯂꯥꯏꯔꯤꯛ ꯇꯝꯃꯤꯕ ꯑꯉꯥꯡꯁꯤꯡ, ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏ ꯁ꯭ꯀꯨꯜꯗ, ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯗ, ꯑꯗꯒꯤꯗꯤ ꯀꯣꯂꯦꯖꯇ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯅꯁꯨ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯕ ꯌꯥꯕ. ꯃꯁꯤꯁꯦ ꯃꯅꯤꯄꯨꯔꯒꯤꯗ ꯑꯦꯅꯤ ꯀꯝꯃꯨꯅꯤꯇꯤ ꯑꯣꯏꯕ ꯌꯥꯏ. ꯋꯥꯠꯑꯦꯚꯔ, ꯃꯩꯇꯩ ꯑꯣꯏꯕ ꯌꯥꯏ, ꯑꯩꯈꯣꯏꯒꯤ ꯅꯥꯒꯥ ꯑꯣꯏꯕ ꯌꯥꯏ, ꯄꯥꯉꯜ ꯑꯣꯏꯕ ꯌꯥꯏ. ꯍꯥꯏꯔꯤꯕ ꯀꯝꯃꯨꯅꯤꯇꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯌꯥꯝ, ꯑꯦꯅꯤ XYZ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛꯅꯁꯨ ꯑꯗꯨꯝ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯕ ꯌꯥꯕ. ꯃꯅꯤꯄꯨꯔꯁꯤꯗ ꯆꯍꯤ 35ꯒꯤ ꯃꯇꯨꯡ ꯍꯥꯏꯕꯗꯤ 2040 ꯁ꯭ꯋꯥꯏꯗ ꯃꯅꯤꯄꯨꯔꯁꯦ ꯀꯔꯝꯕ ꯃꯑꯣꯡꯗ ꯂꯩꯍꯟꯅꯤꯡꯉꯤ, ꯀꯔꯝꯕ ꯃꯑꯣꯡꯗ ꯂꯩꯔꯛꯄ ꯌꯥꯏ ꯍꯥꯏꯕꯒꯤ ꯀꯝꯄꯤꯇꯤꯁꯟ ꯚꯤꯗꯤꯑꯣ ꯑꯩꯈꯣꯏꯒꯤ ꯃꯤꯅꯤꯠ 2-3 ꯉꯥꯡꯉꯒ ꯃꯗꯨꯗꯣ ꯁꯦꯂꯦꯛ ꯇꯧꯔꯒ ꯈꯟꯒꯠꯂꯒ ꯍꯥꯏꯔꯤꯕ ꯀꯝꯄꯤꯇꯤꯁꯟꯗ ꯀꯦꯁ ꯑꯦꯋꯥꯔꯗ ꯐꯖꯅ ꯇꯧꯒꯗꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯑꯦꯂꯥꯏꯟꯁꯅ ꯁꯤꯟꯖꯕ ꯃꯥꯒꯤ ꯊꯤꯝꯅ ꯃꯥꯏ ꯃꯅꯤꯄꯨꯔ ꯃꯥꯏ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯍꯥꯏꯕ ꯊꯤꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯝꯄꯤꯇꯤꯁꯟ ꯑꯃ ꯄꯥꯡꯊꯣꯛꯀꯗꯧꯔꯤ. ꯃꯁꯤꯒꯤ ꯄꯣꯠꯁꯦ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ, ꯌꯥꯝ ꯊꯤꯅ ꯃꯔꯨ ꯑꯣꯏ. ꯍꯧꯖꯤꯛꯁꯦ ꯑꯃꯃꯩ ꯋꯥꯁꯨ ꯅꯠꯇꯦ, ꯃꯌꯥꯝꯁꯤꯗ ꯂꯥꯟꯅꯁꯨ ꯂꯧꯕꯤꯒꯅꯨ. ꯍꯧꯖꯤꯛ ꯀꯔꯤꯒꯨꯝꯕ ꯃꯤꯌꯥꯝꯁꯦ ꯂꯥꯟ ꯑꯃ ꯇꯧꯔꯦ ꯍꯥꯏꯔꯒꯗꯤ ꯂꯥꯟꯗ ꯐꯣꯀꯁ ꯖꯔ ꯇꯧꯕ, ꯑꯗꯩ ꯂꯥꯟꯁꯦ ꯈꯤꯇꯪ ꯅꯦꯝꯊꯔꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯁꯦ ꯂꯥꯟ ꯂꯣꯏꯔꯕꯣꯏ ꯅꯤꯡꯗꯅ ꯑꯗꯨꯝ ꯁꯥꯏꯂꯦꯟꯗ ꯍꯦꯛꯇ ꯂꯩꯕ. ꯑꯗꯩꯗꯤ ꯆꯠꯄ ꯌꯥꯕ, ꯉꯥꯎꯕ ꯌꯥꯕ, ꯀꯣꯏꯕ ꯌꯥꯕ ꯃꯌꯥꯝꯅ ꯄꯪꯀꯣꯏꯗ ꯀꯣꯏꯕ, ꯑꯋꯥꯕ ꯃꯤꯅ ꯄꯪꯇꯥꯗ ꯑꯋꯥꯕ ꯂꯩꯕ. ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯨ ꯊꯣꯛꯑꯦ. ꯑꯗꯨꯗ ꯑꯩꯅ ꯃꯣꯏꯅ ꯄꯣꯁ ꯑꯃ ꯑꯩꯅ ꯊꯦꯡꯅꯖꯔꯝꯃꯤ. ꯄꯣꯁꯁꯤ ꯑꯩꯅ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯌꯦꯅ ꯈꯟꯖꯔꯀꯥꯟꯗ, ꯄꯣꯁꯁꯦ ꯃꯔꯨ ꯌꯥꯝ ꯑꯣꯏꯒꯦ ꯍꯥꯏꯔ ꯀꯥꯟꯗ ꯃꯈꯣꯏꯒꯤ ꯄꯣꯁꯁꯦ ꯁꯨꯃꯥꯏꯅ ꯊꯥꯒꯠꯂꯤ. ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯅꯁꯨ ꯄꯣꯁ ꯊꯥꯖꯈꯤꯕꯅꯤ ꯉꯔꯥꯡꯒꯤꯁꯦ. ꯃꯩꯇꯩ ꯑꯦꯂꯥꯏꯟꯁꯅ ꯃꯥꯏ ꯃꯅꯤꯄꯨꯔ ꯃꯥꯏ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯍꯥꯏꯅ ꯊꯤꯝꯗ ꯁꯤꯖꯤꯟꯅꯔꯤꯕ ꯑꯦꯗꯨꯀꯦꯁꯅꯦꯜ ꯀꯦꯝꯄꯦꯟ ꯑꯃ ꯍꯥꯏꯇꯥꯔꯦꯀꯣ. ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯁꯤꯚꯤꯛ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯒꯤ ꯃꯇꯥꯡꯒꯤ ꯁ꯭ꯄꯤꯁ ꯀꯝꯄꯤꯇꯤꯁꯟ ꯑꯁꯤ ꯌꯥꯎꯕꯤꯌꯨ ꯍꯥꯏꯕꯗꯤ ꯁꯤꯒꯤ ꯄꯣꯁꯁꯦ ꯑꯩꯁꯨ ꯍꯟꯖꯟ ꯍꯟꯖꯟꯅ ꯄꯥꯔꯀꯥꯟꯗ ꯍꯥꯏꯔꯤꯕ ꯄꯣꯁꯁꯦ ꯌꯥꯝꯅ ꯀꯥꯟꯅꯒꯅꯤꯀꯣꯅ ꯈꯜꯂꯀꯥꯟꯗ ꯑꯩ ꯄꯣꯁ ꯇꯧꯖꯈꯤꯕꯅꯤ. ꯑꯩ ꯂꯥꯏꯐ ꯉꯁꯤꯁꯦ ꯑꯗꯨꯅ ꯄꯣꯁꯇꯨꯅ ꯄꯦꯜꯂꯛꯇꯗꯅ ꯂꯥꯏꯐꯁꯨ ꯑꯃꯨꯛ ꯊꯥꯖꯔꯛꯄꯅꯤ. ꯀꯝꯄꯤꯇꯤꯁꯟ ꯑꯁꯤ ꯁ꯭ꯀꯨꯜ, ꯀꯣꯂꯦꯖ ꯑꯃꯗꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯁꯥꯇ꯭ꯔꯁꯤꯡ, ꯁ꯭ꯇꯨꯗꯦꯟꯠꯁꯤꯡ ꯑꯃꯗꯤ ꯍꯧꯒꯠꯂꯛꯂꯤꯕ ꯅꯍꯥꯔꯣꯜ ꯄꯨꯝꯅꯃꯛꯀꯤꯗꯃꯛ ꯁꯤꯟꯖꯕꯅꯤ. ꯃꯤꯟꯁ ꯃꯁꯤꯁꯤꯅ ꯄꯤꯔꯤꯕ ꯊꯤꯝꯁꯦ ꯇꯨꯡꯒꯤ ꯃꯤꯔꯣꯟꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯥꯟꯅꯒꯗꯕ, ꯃꯥꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ, ꯑꯣꯏꯕ ꯃꯁꯥꯒꯤ ꯇꯦꯂꯦꯟ ꯑꯣꯏꯕ ꯋꯥꯈꯜꯁꯦ ꯄꯨꯊꯣꯛꯑꯒ ꯃꯅꯤꯄꯨꯔꯁꯦ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯍꯟꯅꯤꯡꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯑꯣꯏꯗꯣꯏꯅꯦꯕ. ꯁꯤꯟꯖꯕꯅꯤ ꯍꯥꯏꯔꯦ. ꯌꯥꯎꯕꯤꯅꯤꯡꯕꯁꯤꯡꯅ ꯏꯁꯥ ꯏꯁꯥꯒꯤ ꯃꯤꯅꯤꯠ 3-4ꯒꯤ ꯚꯤꯗꯤꯑꯣ ꯑꯃꯃꯝ ꯔꯦꯀꯣꯔꯗꯤꯡ ꯇꯧꯔꯒ ꯃꯈꯥꯗ ꯄꯤꯖꯔꯤꯕ ꯐꯣꯟ ꯅꯝꯕꯔ ꯑꯁꯤꯗ WhatsApp ꯃꯦꯁꯦꯖ ꯑꯣꯏꯅ ꯊꯥꯕꯤꯔꯛꯄ ꯌꯥꯒꯅꯤ. ꯑꯗꯣꯝꯅ ꯚꯤꯗꯤꯑꯣ ꯑꯗꯨꯗ ꯉꯥꯡꯕꯤꯒꯗꯕ ꯃꯇꯥꯡꯗꯤ ꯃꯥꯏ ꯃꯇꯥꯡꯗꯨꯅꯤꯀꯣ ꯂꯥꯛꯏꯁꯦ. ꯉꯁꯤꯗꯒꯤꯅ ꯆꯍꯤ 15 ꯍꯥꯏꯕꯗꯤ 2040 ꯐꯥꯎꯕꯗ ꯑꯗꯣꯝꯅ ꯃꯅꯤꯄꯨꯔ ꯑꯁꯤ ꯆꯥꯎꯈꯠꯄꯒꯤ ꯀꯔꯝꯕ ꯊꯥꯛꯇ ꯎꯕꯤꯅꯤꯡꯕꯒꯦ ꯑꯃꯗꯤ ꯄꯥꯝꯕꯤꯔꯤꯕ ꯊꯥꯛ ꯑꯗꯨ ꯌꯧꯅ ꯄꯨꯈꯠꯂꯛꯄꯗ ꯁꯤꯚꯤꯛꯁ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ
हाइबदी इसा इसागी इथौदांगा करी मरी लेबगे मरम हाइबियु सिनेबा अमुक हंजरके ngasidagiना chahi 15 हाइबदी 2040 फाउबदा अदोमना हाइबदी आई ओइबे याय कनागुम XYZ ओइबे याय मणिपुरगी असिदा चावखलकपा सिगी matangda karamba thakta natraga karamba phibamda ubiningbage amadi pambiriba thak adu yauna pukhatlakpada civics responsibility haibadi isa isagi ithaudanga kari mari leibage maram haibiyu aduga pigani maram haibiyu aduga adomna pambiriba manipurgi saktam adugidamak isagi kari ithaudang tauge haina lepiba ngambigedage masi yamna maruiba thimni haitare ai hanjan pai taseng ai thamosing haijai hanjan parakanda yamna maruiba message amoiba haitare masi youtuber ichin now singna natraga khoigi ps aibu nusibidana thagaliba any xyz rm oigera ama oigera mayamjina hairiba video se isagi keno aduda YouTube tuda thagatpiraga page ta thagatpiraga sigi awareness haitare sida khatang mateng pangbiragadi haina ai site gi su noduna nisingjari aduga sigi khudingmak WhatsApp number sukupna tagi WhatsApp call da yagadaba number se +91 943 600 4820 asida video sing du thabira u thajin bagi aroiba numit asi lakliba November gi tang 35 dani tang 35 date 15 sina aroiba oigani bako khangatlaba candidate sing aduda khangatlaba haibadi magi wakhalon fazare natraga yaninge haibagi maduda khangalakadaba leiriba maduda khangatlaba sing 24 November da speech competition live telecast ka loinana pangthok sagani akoigi prize na chingba akupa amadi civics responsibility gi written document ki damak mathaki WhatsApp number asida message oina contact tobirau masi aina haijariba matangse ichine naw niyam hektana 2040 sifaubada masida manipur je karamba phibamda uningbage khangingbage karamba thak yauna adomna kari responsibility kari thodang lawgadagi haibagi matangi video semba matamda adomgi thodang yam chauna lawi haibase ai hanjan lawjari haijari ai samaksu tasengna yamna sida support tawjaraga aina kanana thagal ino karino thigal akanda hairiba hongba chawba myam sin kino khoigi yamba sing haitare makoina organize torami maduda aina yam phajare khanjara kanda tungi damakta khalakanda ai sidi video semdia roi ai video sembadi haiti adu ai live ta pathoga mayamda kanghanbase masi aigi achoba ithaudani ko na khalakanda ai ngasi live se thajarpani please chanbiduna masida participate tawbiyu saru yawbiyu adomsu adomgi wakhan phongdokningiba pot miyamda khanganingiba adomgi talent oiba manipurgi damada kyam khali habase any community main oina manipur tariba community sing ai atai paloi community ahumdang panjage palaroge any community hairage manipur lejiba pangan oigera naga oigera meitei oigera whatever am oigera hairiba miyamjina participate tawbiu haina ai message ase pijari miyamna sigise aigi post hujiki mamangda thagatkiba adu share tawbiu sigi video sidi adum share tawsu kanai khanjai ai wakhanda aigi oina khanbiganu miyamgi oina khanbiu sigi tang haijaraga ai live solution jarge miyam yaifminarasi afabanga toiminarasi ai yauba jagadra yani yauba kesu okaiba leite oja soidana yaubiu isagi wakhan lon phongdokpiu soidana good evening oja chak char boja chare keno wahidur ahau bangata chare noi madam na ahau ba kangsoyo pijadana
anyway ꯑꯩ ꯂꯥꯏꯚꯁꯨ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯃꯌꯥꯝ ꯁꯣꯏꯗꯅ ꯃꯇꯦꯡ ꯄꯥꯡꯕꯤꯒꯅꯤ ꯃꯌꯥꯝꯁꯨ ꯋꯥꯈꯜꯂꯣꯟ ꯐꯣꯡꯗꯣꯛꯄꯤꯌꯨ ꯍꯥꯏꯅ ꯑꯩ ꯂꯥꯏꯚꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯌꯥꯏꯐꯃꯤꯟꯅꯔꯁꯤ